ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥꯇꯣꯟ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯃꯥꯏꯆꯣꯟꯅ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯊꯦꯝꯂꯤ꯫ ꯅꯪꯅ ꯅꯃꯥꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯁꯝ ꯐꯣꯏꯔꯛꯄꯗꯨ ꯐꯥꯎ ꯎꯅ ꯀꯩꯝꯇ ꯍꯥꯏꯗꯅ ꯌꯦꯡ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯀꯞꯀꯅꯨ, ꯑꯩꯅ ꯎꯕꯗꯗꯤ ꯅꯪꯅ ꯃꯥꯒꯤ ꯃꯁꯝ ꯐꯣꯏꯕ ꯑꯣꯏꯅ ꯎꯍꯧꯏ, ꯑꯗꯨꯅꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯈꯨꯠ ꯈꯤꯇꯪ ꯍꯟꯕꯅꯦ꯫ ꯅꯈꯣꯏ ꯅꯃꯥꯁꯤꯅ ꯍꯥꯟꯅ ꯅꯪꯉꯣꯟꯗ꯭ꯔꯤꯉꯩꯗ ꯐꯨꯕ ꯌꯥꯕ ꯐꯨꯔꯕꯅꯤ, ꯈꯪꯂꯕ꯭ꯔꯣ? ꯅꯪꯅ ꯏꯃꯥ ꯁꯥꯎꯅꯕ ꯀꯩ ꯍꯥꯏꯔꯨꯔꯒꯦꯕ? ꯏꯃꯥꯅ ꯅꯉꯣꯟꯗ ꯐꯨꯏ ꯍꯥꯏꯁꯦ ꯊꯥꯗꯤ ꯊꯥꯖꯗꯦ꯫ ꯅꯪꯅ ꯐꯨꯔꯝꯗꯧ ꯃꯥꯟꯕ ꯑꯩꯗꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯗꯤ ꯐꯝꯕꯒ ꯆꯥꯕꯒꯗꯪ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯅꯁꯥ ꯅꯎ ꯐꯩꯗꯅ꯫ ꯅꯨꯄꯥ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯍꯥ? ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯃꯤꯆꯪꯂꯣ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯅꯃꯥꯁꯤꯒꯤ ꯃꯤꯆꯪꯂꯣ? ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯆꯪꯗ ꯆꯪꯂꯒ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ? ꯅꯪꯒꯤ ꯈꯨꯍꯥꯏꯗꯣ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯥꯟꯗꯦ꯫ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯌꯦꯕ ꯅꯪ꯫ ꯍꯩ, ꯅꯪꯒꯤ ꯃꯤꯆꯪꯅꯤ ꯑꯩꯗꯤ꯫ ꯑꯩꯅꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯏ ꯃꯤꯆꯪ ꯆꯪꯗꯣꯏꯅꯣ? ꯅꯨꯡꯁꯤꯗꯤ꯫ ꯁꯦ ꯈꯨꯠꯀꯁꯦ ꯉꯁꯪꯉꯒꯤ ꯁꯤ ꯎꯔꯤꯗꯅ? ꯃꯥꯅ ꯌꯦꯡꯉꯣꯕꯁꯦ, ꯑꯩꯁꯦ ꯃꯥꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯪ ꯍꯦꯛ ꯂꯩꯇꯕꯒ ꯐꯨꯔꯤꯕꯅꯦꯕ꯫ ꯑꯁ ꯉꯥꯡꯕꯒ ꯑꯝꯇ ꯎꯗ꯭ꯔꯦꯗ꯫ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯅꯉꯣꯟꯗ ꯈꯠꯅꯕ ꯍꯧꯗꯅꯕ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯥꯏꯒꯦ꯫ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯉꯥꯡꯒꯗꯕꯅꯦ꯫ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯣꯛꯀꯁꯦ ꯃꯥꯅ ꯁꯝ ꯐꯣꯏꯈꯤꯕꯒꯤ ꯂꯣꯏꯅ ꯆꯤꯛꯑꯕꯅꯤ꯫ ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯆꯥꯛꯇꯤ ꯏꯃꯥꯗꯅ ꯑꯗꯨꯝ ꯊꯣꯡꯂꯒ ꯂꯩꯔꯗꯨꯗꯤ, ꯁꯥꯎꯔꯅꯨ ꯌꯥꯔꯤꯁꯦ꯫ ꯏꯃꯥꯅ ꯁꯝ ꯐꯣꯏꯈꯤꯕꯒꯤ ꯅꯪ ꯀꯣꯛ ꯆꯤꯛꯑꯝꯃꯅꯤ, ꯑꯩ ꯀꯣꯛ ꯅꯝꯕꯤꯒꯦꯀꯣ꯫ ꯅꯝꯃꯛꯑꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯁꯨ ꯈꯔ ꯅꯨꯡꯁꯤꯔꯦꯗꯅ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯦ, ꯑꯇꯩꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯑꯗꯣ ꯅꯨꯄꯥ, ꯑꯩꯈꯣꯏꯅꯤ ꯑꯩꯒꯤ ꯏꯄꯥꯝꯗ ꯆꯠꯂꯒ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯁꯦ꯫ ꯅꯈꯣꯏ ꯅꯃꯥꯒ ꯅꯄꯥꯒꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝ ꯍꯧꯋꯦ, ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯁꯦꯕ꯫ ꯑꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ, ꯌꯨꯝꯗꯁꯨ ꯏꯆꯦꯟ ꯑꯍꯨꯝꯅꯤ, ꯑꯗꯨꯅ ꯃꯣꯏꯅ ꯀꯩꯁꯨ ꯂꯩꯍꯟꯅꯤꯡꯉꯣꯏꯕ, ꯁꯤꯗ ꯁꯨꯝ ꯂꯩꯁꯤꯗ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯁꯤꯐꯥꯎ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦꯍꯦ꯫ ꯅꯪ ꯑꯩ ꯂꯧꯔꯝꯗꯥꯏꯗ ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯅꯣꯏꯗ ꯂꯩꯁꯤꯗꯤ ꯍꯥꯏꯁꯨ ꯍꯥꯏꯅꯗꯅ꯫ ꯑꯗꯨ ꯍꯥꯏꯅꯗ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯅꯤ ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯅꯪ꯫ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯌꯥꯏ꯫ ꯏꯃꯥꯒ ꯈꯠꯅꯩ, ꯏꯅꯥꯎꯅꯨꯄꯥꯒ ꯐꯨꯅꯧ ꯑꯗꯨꯝ ꯐꯨꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯆꯪꯉꯛꯀꯅꯨ ꯍꯥꯏꯌꯨꯁꯨ ꯑꯗꯨꯝ ꯍꯥꯏ꯫ ꯁꯤꯗ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦꯍꯦ꯫ ꯑꯣ, ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯒ ꯌꯥꯔꯣ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯦ ꯀꯣ? ꯌꯥꯔꯣ ꯀꯣ? ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯗ꯫ ꯈꯪꯗꯕ ꯌꯥꯔꯣꯏ, ꯌꯥꯅꯤ ꯍꯥꯏꯔꯛꯑꯣ ꯌꯥꯅꯤꯅ꯫ ꯍꯩ, ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ, ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥ, ꯅꯪ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯅꯇꯨꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯝ ꯐꯣꯏꯔꯒ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕ? ꯇꯨ, ꯉꯥꯡꯉꯛꯏꯁꯤ ꯇꯥꯔꯕ? ꯌꯥꯝ ꯊꯨꯅ ꯈꯠꯅꯔꯨꯁꯨ ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯅꯃꯨꯡ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯅꯤꯗ ꯈꯠꯅꯕ ꯍꯧꯗꯣꯏ ꯇꯧꯔ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕ? ꯀꯔꯤ? ꯅꯈꯣꯏꯗ ꯑꯩꯅ ꯀꯥꯏꯗ ꯈꯠꯅꯕ ꯍꯧꯏ? ꯍꯥ? ꯅꯪ ꯅꯇꯨ ꯊꯤꯅꯤꯗꯤ ꯈꯪꯉꯤ, ꯅꯇꯨ ꯋꯥꯔꯛꯀꯅꯤꯗꯤ ꯈꯪꯗꯦꯅꯦ? ꯃꯥꯅ ꯀꯩꯗꯧꯔꯒꯦ? ꯃꯤ ꯀꯩꯁꯨꯁꯨ ꯍꯥꯏꯖꯗꯕꯁꯤꯗ ꯏꯃꯥꯅ ꯈꯠꯅꯕ ꯄꯪꯍꯧ ꯇꯧꯔꯗꯤ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯇꯧꯅꯤ ꯈꯪꯗꯕ, ꯍꯥ? ꯁꯥꯗꯅ ꯆꯠꯇꯅ ꯂꯩꯕ, ꯑꯗꯨꯗ ꯋꯥ ꯑꯃꯅꯤ ꯍꯥꯏꯔꯒꯅ ꯈꯠꯅꯕ ꯍꯧꯏ ꯁꯤꯅꯤꯅꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯗ ꯅꯇꯨꯅ ꯊꯣꯡꯕ ꯆꯥꯛ ꯀꯥꯏꯗꯨꯕꯨ ꯆꯥꯖꯔꯕ꯭ꯔꯣ? ꯆꯥꯔꯤ ꯀꯩꯅꯣ? ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇ ꯊꯣꯡꯗꯅ ꯃꯤ ꯑꯃꯗ ꯆꯥꯕ ꯌꯥꯅꯗꯕꯗꯒꯤ ꯏꯃꯥꯅ ꯊꯣꯡꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯌꯥꯅꯕ ꯃꯥ ꯇꯝꯕ꯭ꯔꯥ? ꯍꯥ? ꯇꯝꯕ꯭ꯔꯥ? ꯑꯩꯁꯦ ꯅꯈꯣꯏ ꯅꯇꯨꯒꯤ ꯂꯨꯍꯣꯡꯕꯗ ꯌꯥꯎꯔꯛꯄ ꯃꯤꯅꯥꯏ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯃꯥ, ꯈꯪꯖꯗ ꯇꯧꯔꯤꯅꯤ꯫ ꯇꯥꯛꯄꯤꯔꯒ ꯁꯤ ꯇꯧ ꯍꯥꯏꯔꯒ ꯂꯣꯏꯅ ꯍꯩꯖꯔꯛꯀꯗꯕꯁꯤꯗ ꯏꯃꯥꯅ ꯁꯨꯝ ꯉꯥꯡꯉꯗꯤ ꯃꯥꯁꯨ ꯁꯥꯎꯗꯅ ꯇꯧꯗ ꯇꯥꯕ꯫ ꯏꯁ, ꯀꯌꯥꯗꯅꯣꯅꯦ ꯁꯦ? ꯅꯨꯄꯤ ꯃꯤꯆꯪꯒ ꯆꯪꯂꯗꯅ, ꯍꯩ ꯇꯪꯈꯥꯏ ꯁꯤꯕ, ꯅꯪ ꯎꯕꯗ ꯃꯇꯨ ꯊꯤꯗ꯭ꯔꯤꯕ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯅꯔꯅꯤꯅꯦꯍꯦ꯫ ꯅꯪꯁꯦ ꯑꯩꯅ ꯆꯥꯍꯩꯗꯕ ꯀꯔꯤ ꯆꯥꯔꯒ ꯄꯣꯛꯂꯛꯄꯅꯣ ꯈꯪꯗ꯭ꯔꯦꯅꯦ? ꯏꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯅꯤ ꯅꯃꯧ ꯅꯨꯄꯤꯅ ꯏꯃꯥꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦꯅ ꯍꯦꯛ ꯍꯥꯏꯗꯣ꯫ ꯌꯥꯝ ꯅꯨꯡꯁꯤꯔꯦꯅꯦꯍꯦ ꯅꯪꯒꯤ ꯅꯇꯨꯗꯨꯗꯤ, ꯍꯥ?
จุยดินน่ะมันลุกประสูทุบมาร้อยดำมาสักเนี่ยข้าเนี่ยไอ้คุยดิมาอุบดะพาเนี่ยนี่นุ้ยหุ่นจับนี่นะไอ้คุยจะสักใครเกอีป้าไม่เลยจะอุระเกโอ้ไรนึงแล้วก็นั่งไรดิโซไรดิโซอ่ะอีสานที่ปุกิบยาด้วยยิ่งมาสุกซองนั่นเลยบัสดานั่งนักการีอีสานปุกิด้วยบ้าโอ้นั่งนี่นะซาเสียเฮาสิกตีเนี่ยไอ้กินุปะไอ้กิอันนั้นไอ้เนี่ยสัตว์มาพังคุดิ้งมาสปูร์ก็จัดประดาบนี่ใครเนาะโอ้นุปะสมบีอะให้ใครตะกุยเปี้ยมานั่งน่ะสมเดนอีสานเสียปุ๊งเงาเห็ดเงาฮัลเลยอะพวกพี่มาไอ้งอนตะกิสูนั่งนั่งเทนนบีนั่งน่ะเฮลิดอลุสิบะยาเรมมีไอ้น่ะมาลุสิบกี้มาลุน่ะตัวบุญมาน่ะให้ใครยาบุสิบุมาน่ะไอ้สมบุกบุสิบะไอ้เนี่ยไอ้ปลอกไอ้จ่าอีเดอไอ้ยะน้ำมันป้าน่ะปกลักแต่บ่มาจาระนังฮะมาป้าหนุ่มสิบะขังแต่บ่นังบัวก็เลยมาจาเนาะอีมาน่ะบ่ให้ใครด้วยนี่ยาอะไรตัวที่ป้าบ่สุดท้ายน่ะอะตัวไหนสู้ป้าไปกินมาตกตำนี่ไอ้ยาถนนเนี่ยเสียเสียมีก็เสียจังอ่ะดิเนี่ยน้าป้าน่ะไอ้น่ะหายไปยาบดีนงก็แต่น้าป้ากี่พัดแต่น้าป้ามั่งแล้วป้าไอ้น่ะว่างแต่ให้ทีนี้ปุ่งอ่ะอีมาอะตัวที่จับมันนี่นงมันเถอะน้ำมึงนี่ปีน่ะไอ้บ่เสียลมังหันลุสู้ให้ดิเสียลตุงสิลูโอ้ยเสียบ่คังน้ำมันน่ะบ่พูดแล้วก็เงาสินน่ะบ่ยาร์สิก็มังงักตะนี่สิได้น่ะมาน่ะหายไปอินบ่สิก็ยังไกลเก็บลอยเลยไอ้กี่สาสิลอยเนี่ยตั้งค่ายสิบ่สังครุสะโลนักสักตัวยิงนึงละเจียมน่ะทบาโตน่ะตักมันบ่ดะกี้ไม่จนกี่มาไต้มะนาวทบาโตนี่ยุ่มดะลักลำทบาโตน่ะอีมากี่มะมังดะนังว่างังละกันกว่าไอ้ดอกไอ้กี่หวยบ่ไอ้สุขังนั่งน่ะมารอละมาปังดิงางอะดะอีมาโอ้อีมาไอ้คุยละอีมามันน่าสิปังก็บ่คังติอีมาไก่หน่อยนวงผาดกมาป้อมดะหลักไปสิสู้อิงน่ะสิงน่ะหลักตีบะลาวคงเลยตะนี่เฮกไหลไอ้คุยแสบยามสองนี่ก็ไหลอีซานี่ยุ่มสิไหลระดับเนี่ยคุยนี่เอ๊ะน่ะคุยนี่ดีกันยี่ยุ่มสิไหลด้วยปะบ่คุยมายุ่มดะไหลบ่ดอกไม่มามาน่ะอดบ่ดะไหลบ่งำจิอะตัวนี้อีบานี่มาพัมสิดามาตำคราไหลเรสิน่ะละอินนั่งน่ะอดลำมาก็ลักปะกะตินัดเตกว่านัดเตใบมามีอาหารตุดาไอ้นี่ก็ไม่น่ะอดตัวเนาะนัดเตน่ะคุยอันนี้น่ะสิไหลระนี่ให้สิบูนั่นเองน่ะกูน่ะบ่ยาระกัดรอมีนี่ยานิ่งดะบ่ทับตาวกันนุก็โอ้จัดโดนน่ะตานโทไรนี่อีมาน่ะสุไหลเฮนิ่งจะดิพาดิไอ้คุยนี่ก็ได้แต่มาพัมมาดะจัดครัดให้ง่ายคนเนี่ยมาสิดีว่าพะจะน่ะงังน่ะคิสินั่งนักกะดีให้รูบกี้น้ำมันสาวดีโน่นเนี่ยใครสู้ให้จะสู้ต้องปักสาวจะสาวีบยาดิงางดูจะต้องเรื่องอะไรเต้าจานี่นุปะเต้าอีมาได้น่ะมากินมิสังสังแล้วก็อีคุยมาแต่ต้องงางขัดนารินจังงามนี่ขังนี่นุบอินอะไรอินนัดจะดีใครสู้ยาโรยบะไอ้กิสาสิสู้ไอ้นักขังนี่ท้ายเนี่ยเฮกปุ๊บพรกปะตะเกียวน่ะมีมาตัดตีน่ะบยานตะบันนี่ไอ้น่ะดับบุอีสาวอีบกี้โยกปะนี่ก็ได้เด็กยี่มันนี่มาคูตินะไปยารำด้วยเนาะใครหน่อยมาณตัวมันต้องมึงงังเลยดูนะโอ้ใครสู้ตัวดิน้าป้าหลากันเนี่ยใครนุขนาดสิจ้าโลจ้ากะตัวทงดูสุงามมาระจ้ากะทงบะนายานุป้ายามาอยู่บนี่ตัวเนี่ยทงเมื่อกี้มาเอาเนี่ยทงกันเลยมาเฮ้ยนุป้ามายุ่งเดสูนั่งกันตัวไหนดุมโตบระฮะอะดูน่ะสันน่ะแต่น่ะสิเดละอีโร่อีมาโตเดบนี่ไอ้คุยมาน่ะลอยโตบนี่ಅದು ಹೈನು ಗೋಯ್ಮ ನುಂಗಾꯏರಿನೆ ಕುಮೈಸ್ಯ ꯑꯩꯒꯤ ꯏꯆꯥꯒ ꯏꯌꯥꯒꯁꯦ ꯃꯇꯝ ꯈꯔ ꯃꯐꯝꯁꯤꯗ ꯊꯝꯗꯨꯅ ꯑꯩꯅ ꯁꯦꯝꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯌꯨꯛꯅꯤ ꯃꯥꯏꯁꯣꯟꯅ ꯌꯥꯍꯧꯔꯛꯄꯗ ꯂꯩꯃ ꯁꯨꯃꯥꯡ ꯑꯄꯥꯛꯄꯗꯨ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯋꯥꯏ ꯁꯤꯠꯂꯤꯗꯨꯕꯨ ꯄꯤꯔꯛꯑꯣ ꯑꯩ ꯁꯤꯠꯀꯦꯁꯦ ꯍꯩꯃ ꯌꯥꯔꯅꯤꯅꯦ ꯁꯤꯗꯤ ꯏꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯕ ꯊꯕꯛꯅꯤ ꯅꯪꯅ ꯇꯧꯒꯗꯕ ꯀꯔꯤꯅꯣ ꯑꯣꯏꯅ ꯇꯧꯔꯨꯔꯣꯀꯣ ꯏꯃꯥ ꯁꯤ ꯂꯣꯏꯔꯒ ꯇꯧꯒꯦ ꯄꯤꯔꯣꯁꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯌꯥ ꯂꯩꯔꯕꯅꯤꯅ ꯏꯃꯥꯅ ꯊꯕꯛꯀ ꯃꯅꯥꯝꯇ ꯁꯨꯕ ꯌꯥꯗ꯭ꯔꯦꯀꯣ ꯅꯌꯥꯅ ꯂꯣꯏꯅ ꯁꯨꯔꯗꯕꯅꯤ ꯏꯃꯥꯗꯤꯅꯦ ꯅꯈꯨꯠ ꯇꯥꯝꯂꯒ ꯆꯥꯔꯗꯕꯅꯤ ꯌꯨꯝꯗꯁꯨ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ꯭ꯔꯅꯦ ꯊꯕꯛꯄꯨꯗꯤ ꯁꯨꯗꯦꯗ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯧꯕꯗꯣ ꯑꯩꯅꯗꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯅꯤꯡꯕ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯥꯗꯕꯗꯨꯗ ꯑꯗꯨꯝ ꯇꯧꯗꯕ ꯏꯃꯥ ꯑꯩꯗꯤꯅꯦ ꯃꯥꯅ ꯌꯥꯗꯕ ꯑꯝꯇ ꯇꯧꯗꯦ ꯃꯥꯅ ꯁꯤ ꯇꯧ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯇꯧꯔꯤꯁꯦ ꯅꯈꯣꯏꯅ ꯃꯥꯗꯣ ꯅꯣꯏꯅꯤ ꯆꯠꯈꯤꯕꯁꯤꯗ ꯋꯥꯌꯣꯊꯣꯛꯅ ꯁꯪꯉꯝꯒꯅꯤꯗ ꯃꯤꯠ ꯅꯥꯕ ꯐꯅꯌꯥꯝꯗꯤ ꯐꯔꯝꯒꯅꯤꯕ ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯣꯟ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯐꯕ꯭ꯔꯅꯦ ꯌꯥꯝ ꯐꯩꯗ ꯏꯃꯥ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯑꯩ ꯋꯥꯈꯤꯅꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯍꯥꯏꯕꯕꯨ ꯁꯦꯜ ꯇꯥꯜꯂꯨ ꯁꯤ ꯈꯛꯇꯅꯤ ꯐꯩ
ꯌꯥꯝ ꯐꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯅꯥꯝꯇ ꯍꯦꯛ ꯇꯤꯟꯅꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯌꯨꯝꯗꯕꯨꯗꯤ ꯀꯅꯥꯝꯇ ꯇꯤꯟꯅꯗꯦ ꯐꯃꯨꯡꯗꯒꯤ ꯃꯈꯥ ꯐꯥꯎꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯨꯛꯀꯨꯝ ꯀꯨꯝꯗꯦ 이루가디 ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯕ꯭ꯔꯣ ꯂꯨꯔꯝꯅꯤ ꯊꯥꯖꯗꯦ ꯂꯨꯗꯦꯗ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯅ ꯇꯟꯗꯕ ꯅꯨꯃꯤꯠꯇ ꯂꯨꯕꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯗꯤ ꯀꯩꯁꯨ ꯁꯥꯎꯕꯤꯗꯦ ꯃꯥꯁꯨ ꯌꯥꯝ ꯋꯥꯖꯅꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯗꯣ ꯑꯦ ꯃꯥꯗꯤ ꯅꯈꯣꯏꯗ ꯂꯩꯕꯗ ꯀꯩꯗꯧꯕꯗ ꯋꯥꯔꯤꯕ ꯄꯣꯊꯥꯃꯟꯗꯅ ꯋꯥꯔꯦꯅ ꯃꯥ ꯍꯦꯛ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯊꯤꯕ ꯍꯣꯠꯅꯁꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯀꯔꯝꯍꯥꯏꯅꯕꯨ ꯊꯤꯕꯅꯣ ꯈꯪꯗꯦꯅꯦ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ ꯀꯩꯅꯣꯅꯦ ꯆꯥꯛꯁꯨ ꯅꯪꯅ ꯊꯣꯡꯗꯣꯏꯔꯣ ꯊꯣꯡꯒꯅꯨ ꯊꯕꯥꯇꯣꯟ ꯊꯣꯡꯍꯟꯒꯦ ꯏꯃꯥ ꯃꯥ ꯍꯧꯗꯣꯛꯎꯒꯦ ꯏꯃꯥ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨꯗ ꯑꯃꯨꯛ ꯆꯥꯎꯔꯛꯀꯅꯤ ꯇꯨꯝꯁꯤꯠ ꯐꯥꯗꯦꯅ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯑꯩ ꯑꯗꯨꯝ ꯍꯧꯗꯣꯛꯑꯒꯦ ꯍꯔꯦ ꯁꯤꯅꯅꯤꯗꯅ ꯏꯃꯨꯡ ꯀꯥꯏꯔꯤꯁꯦ ꯍꯦ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯇꯥꯕ ꯌꯥꯗꯦꯀꯣ ꯃꯐꯝꯁꯤꯗ ꯂꯩꯔꯕꯗꯤ ꯅꯁꯥꯅ ꯅꯊꯧ ꯃꯁꯛ ꯈꯪꯅꯒꯗꯕꯅꯤ ꯏꯃꯥ ꯑꯩꯕꯨꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯝꯂꯒ ꯊꯕꯛ ꯁꯨꯕꯃꯨꯛ ꯆꯠꯀꯅꯤꯗ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯅ ꯆꯥꯛ ꯊꯣꯡꯗꯣꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯁꯤꯗ ꯊꯣꯡꯍꯜꯂꯨꯀꯣ ꯏꯃꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯀꯩꯅꯣ ꯃꯣꯏ ꯃꯃꯥꯁꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒ ꯁꯨꯝ ꯃꯥꯟꯅꯁꯜꯂꯛꯏꯁꯤꯅ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯅꯪ ꯕꯥꯖꯤꯅ ꯀꯣꯕꯤ ꯂꯩ ꯌꯥꯜꯂꯤꯕꯁꯤꯡꯁꯦ ꯄꯨꯔꯒ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯈꯤꯒꯦ ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯅꯤꯗꯣ ꯆꯥꯔꯒ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯏꯆꯥꯅꯨꯄꯤꯗ ꯑꯩ खरा थेंलकनी हाइरमी हायुको हुइमा थबातोन मपुरोइबबु कौरक्लम्मी ताब्रो ओ नुपा काइदा लैगे ताइहे मनिंग चंगुबदि नंगना पंकौदा कौबदा खोंगा हामफमता खंगदे ngasai ayukna kok hamba yadro chak loirabo ai chak yam lamabani thongjida imana ai chak thongba yaroina thongjini kaige dudia ma thong haiba yadro dudia aina tum haugalakpada chak loiramona haiba natraba imana hai thongnu hai nang hai loiramu hai ai kaidou doino khangsilakjida yum doina sakhini ko kariya nang chatlani ba ha ai thanamlaga chatlage hairaba asum haibani ainabu nang thanamaga kamai chattuin ado aisa sida leibase tandi tansiliko noino pa yaima yam chathibado yumda leirani hai mani yumda leiraga kaidoba ngamdoina nange ai leisidi aingonda ga ngangadi nang aigi misang sangau ko kaidoba ngangdoino nang simagi machi ai lauriba nupan nang yauna bi yam pangdabado tarokano aina dang nangondagi ngamge haibani mi loina mak nangamhalo haiba nati hoise aiso thabak chattuin ngasidi thabak halakpada yumdasu ngakta sangbiramgena khali nangni kaidoba yumduda sangdoiba ha nakoi na maduda nangse thina mo nganghanba changge hairo nang mi nangangba tadradi leiba ngamdabra natteba ima hoido udabu kuire mangdasu uramina hai gi tobu taningje kaigi mangda uba nangi na mangda ma urido thina numit khudingi ngangamni aduna nang naido chumamdoi malibo aine ek lungongkiba numitagi ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦꯀꯣ ꯑꯗꯨꯅꯤ ꯅꯀꯣꯛꯇꯣ ꯑꯗꯨ ꯈꯔ ꯅꯤꯡꯁꯤꯡꯉꯨ ꯑꯩꯅ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯈꯩꯅꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ ꯑꯗꯣ ꯅꯈꯣꯏ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯩꯕꯣ ꯅꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯑꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯉꯤꯁꯤꯅꯅꯦ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯅꯪ ꯋꯥꯍꯟꯅꯤꯡꯗꯗꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯑꯗꯨꯒ ꯅꯈꯣꯏ ꯅꯃꯥꯅ ꯉꯥꯡꯉꯤꯗꯨꯅꯅꯦ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯑꯩꯁꯦ ꯑꯣꯠꯂꯒ ꯊꯝꯅꯤꯡꯕꯒꯤ ꯑꯗꯨ ꯆꯨꯝꯗꯣꯏꯅꯤ ꯅꯈꯣꯏ ꯏꯃꯥꯗꯤ ꯌꯥꯝ ꯐꯩꯗ ꯉꯥꯏꯍꯥꯛ ꯉꯥꯡꯖꯔꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯒ ꯃꯥꯟꯅꯗꯦꯕ ꯑꯣ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗꯨꯗꯒꯤꯗꯤ ꯅꯈꯣꯏ ꯅꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏꯁꯦ ꯇꯥꯟꯊꯣꯔꯛꯏ ꯅꯠꯇ꯭ꯔꯣ ꯇꯥꯟꯊꯣꯔꯛꯄꯁꯨ ꯅꯠꯇꯅ ꯅꯪꯅ ꯆꯠꯂꯁꯦꯅ ꯂꯩꯅꯤꯡꯗꯦꯅ ꯂꯥꯛꯈꯩ ꯂꯥꯛꯑꯒ ꯅꯪ ꯑꯗꯨꯏ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯃꯣꯏꯅ ꯂꯨꯅ ꯇꯧꯗꯕꯒꯤꯅꯤ ꯑꯩꯅ ꯂꯩꯅꯤꯡꯗ꯭ꯔꯤꯗꯣ ꯑꯗꯨ ꯇꯥꯟꯊꯣꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯏꯁꯣꯟꯒꯤ ꯃꯀꯨꯕꯣꯛ ꯆꯥꯎꯕꯗꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯏꯪꯈꯣꯜ ꯁꯨꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯆꯥꯅ ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯀꯗꯕꯒꯤ ꯇꯧꯔꯝꯃꯤ ꯏꯃꯥ ꯀꯩꯗꯧꯗꯣꯏꯅꯣ ꯑꯣ ꯈꯣꯡ ꯍꯥꯝꯃꯨꯒꯦ ꯏꯃꯥ ꯏꯁꯤꯡ ꯀꯣꯟꯗꯣ ꯑꯩ ꯄꯨꯒꯦ ꯄꯤꯔꯣꯁꯦ ꯍꯥ ꯌꯥꯅꯤ ꯏꯃꯥ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯏꯃꯥ ꯑꯗꯨꯝ ꯄꯨꯒꯦꯀꯣ ꯑꯩ ꯁꯤꯒꯁꯤꯗꯤ ꯌꯥꯝ ꯂꯥꯏꯅ ꯊꯥꯡꯕ ꯉꯝꯃꯤ ꯏꯃꯥ ꯉꯝꯃꯁꯨ ꯑꯩ ꯄꯨꯒꯦ ꯅꯌꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅ ꯀꯔꯤꯒꯤ ꯈꯣꯡ ꯍꯥꯝꯕꯒꯤ ꯏꯁꯤꯡ ꯍꯣꯟꯗꯣꯏꯅꯣ ꯄꯤꯔꯣꯁꯦ ꯀꯔꯤꯅꯣꯅꯤ ꯇꯧꯔꯤꯁꯤꯕꯣ ꯁꯦꯕꯥꯅ ꯃꯔꯣꯜ ꯑꯃ ꯐꯒꯠꯂꯛꯏꯕ ꯑꯁ ꯃꯥꯒꯤ ꯁꯦꯕꯥꯗ ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯗꯅ ꯋꯥꯟꯊꯕꯗꯤ ꯁꯣꯏꯔꯣꯏꯁꯦ ꯏꯃꯥ ꯇꯥꯔꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯂꯥꯛꯑꯣꯗꯅ ꯊꯥꯡꯉꯣ ꯍꯥꯏꯔꯣ ꯏꯃꯥ
ꯌꯥꯅꯤ ꯌꯥꯅꯤ ꯏꯃꯥ ꯂꯥꯛꯑꯦ ꯄꯥꯞ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ꯭ꯔꯣ ꯑꯁꯤ ꯉꯥꯛꯇꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯄꯥꯕ ꯏꯆꯦꯟ ꯅꯈꯣꯏ ꯑꯅꯤ ꯏꯪꯈꯣꯜ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯌꯥꯎꯔꯣꯔꯥ ꯌꯥꯔꯦ ꯑꯩꯈꯣꯏ ꯇꯧꯔꯒꯦ ꯅꯪ ꯊꯕꯛ ꯆꯠꯄ ꯊꯣꯛ ꯂꯩ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯌꯥꯏꯃꯅ ꯑꯉꯛꯄ ꯃꯤꯁꯦ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯗ ꯁꯨꯃꯥꯏꯅꯒ ꯇꯧꯕ ꯆꯠꯂꯨꯁꯤꯕꯣ ꯀꯅꯥꯅ ꯇꯧꯔꯨꯒꯕꯅꯣ ꯅꯆꯦꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯂꯤꯕꯁꯤꯅꯤꯗꯅ ꯕꯥꯕꯥ ꯑꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯕꯣ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯅꯆꯦꯁꯦ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯍꯟꯗꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗꯣ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯁꯨ ꯊꯨꯒꯥꯏꯔꯨꯏ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯁꯦꯝꯗꯣꯛꯄꯗ ꯌꯥꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦꯗ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯤ ꯑꯃꯇ ꯇꯤꯟꯅꯕ ꯌꯥꯗꯅ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯍꯦꯛ ꯍꯨꯟꯗꯣꯛꯄꯁꯨ ꯉꯝꯗꯦꯗꯣ ꯐꯔꯦ ꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯌꯨꯝꯗ ꯂꯩꯔꯅꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯕꯅꯤꯅ ꯅꯕꯥꯏꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧ ꯃꯈꯩꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯎꯅꯕ ꯇꯧꯔꯁꯤꯗꯣ ꯌꯥꯏꯌꯦ ꯄꯥꯕ ꯑꯇꯣꯝꯕ ꯑꯩꯅ ꯌꯥꯎꯗ꯭ꯔꯁꯨ ꯏꯕꯥꯏꯁꯨ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯣꯠꯅꯕꯗꯗꯤ ꯑꯗꯨꯝ ꯉꯝꯅꯤꯗ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯤꯗ ꯏꯪꯈꯣꯜꯒꯤ ꯊꯕꯛꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯂꯧꯔꯤ ꯌꯥꯟꯕ ꯍꯧꯅꯅꯕ ꯇꯧꯔꯁꯨ ꯂꯝꯇꯥ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯅꯣꯡꯁꯨ ꯂꯥꯛꯄ ꯍꯧꯔꯅꯤ ꯍꯣꯏ ꯄꯥꯕ ꯑꯗꯨꯒ ꯁꯪꯒꯣꯏꯁꯤꯒ ꯑꯃꯨꯛꯇ ꯍꯟꯗꯛꯀꯤ ꯅꯨꯡꯁꯤꯠ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯁꯦꯝꯖꯤꯟꯁꯤ ꯍꯣꯏ ꯃꯊꯪ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯤꯀೋ ꯑꯁ ꯕꯥꯕꯥ ꯅꯨꯄꯤꯒꯤ ꯋꯥꯒ ꯇꯣꯛꯈꯤꯁꯤꯗ ꯏꯆꯦꯒꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯩꯈꯩ ꯇꯥꯈꯤꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯎꯕꯗ ꯅꯨꯄꯤꯒ ꯂꯣꯏ ꯄꯦꯜꯂꯤ ꯁꯣꯝꯗ ꯃꯥꯏꯁꯣꯟꯒꯤ ꯌꯨꯝꯗꯅꯤ ꯃꯥꯏꯁꯣꯟꯒꯤ ꯃꯃꯥ ꯃꯦꯝꯆꯥꯒ ꯃꯄꯥ ꯃꯨꯅꯥꯟꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯆꯥꯕꯨ ꯁꯣꯜꯂꯤ ꯃꯕꯨꯛ ꯆꯥꯎꯖꯈ꯭ꯔꯕ ꯏꯆꯥꯅꯤ ꯃꯥꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯕ ꯖꯥꯠꯂꯅꯤ ꯇꯥꯅꯤꯡꯗꯦꯗ ꯃꯄꯥ ꯃꯇꯨ ꯍꯩꯁꯤꯡꯕꯤꯗꯨꯅ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯕ ꯅꯆꯥꯗꯨꯗ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯥ ꯀꯧꯕꯅꯤꯅ ꯅꯣꯡꯃꯇ ꯍꯦꯛ ꯀꯥꯎꯒꯦ ꯉꯝꯗꯦꯅꯦ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯁꯨ ꯄꯉꯥꯡꯗ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯏꯆꯥ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯍꯥ ꯍꯤꯡꯆꯥꯕꯤ ꯑꯃ ꯍꯦꯛ ꯄꯨꯔꯛꯇꯅ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅ ꯀꯥꯎꯍꯟꯈ꯭ꯔꯕꯅꯤ ꯃꯧ ꯑꯍꯨꯝ ꯂꯩꯔꯤꯕꯁꯦ ꯃꯥꯗꯧꯅ ꯇꯧꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯉꯥꯡꯅ ꯁꯛꯅꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯅꯨꯄꯤ ꯃꯥꯅ ꯄꯨꯔꯛꯄ ꯃꯤꯅꯥꯏꯗꯧꯅ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯉꯝꯃꯦꯕ ꯃꯁꯤꯗꯅꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯏꯟꯗꯕ ꯌꯥꯗꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕꯁꯤꯃꯗꯤ ꯁꯨꯐꯠ ꯍꯦꯛ ꯐꯠꯇ꯭ꯔꯦ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯪꯕꯨ ꯊꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯀꯔꯤ ꯌꯥꯕ ꯌꯥꯎꯈ꯭ꯔꯒꯦ ꯑꯩꯅ ꯖ꯭ꯋꯥꯔꯗꯨꯗ ꯁꯥꯟꯅꯔꯅꯨ ꯍꯥꯏꯕ ꯅꯪ ꯌꯥꯈꯤꯕ꯭ꯔꯕ ꯑꯗꯨꯗꯤ ꯌꯥꯕ ꯌꯥꯗꯕ ꯋꯥ ꯑꯣꯏꯕꯩꯅꯤ ꯑꯗꯨ ꯅꯠꯇꯕ ꯅꯪꯅ ꯄꯨꯟꯅꯨ ꯍꯥꯏꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯝꯇ ꯄꯨꯟꯕꯤꯗꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯌꯨ ꯊꯛꯂꯛꯀꯅꯨ ꯍꯥꯏꯅ ꯊꯛꯂꯛꯇꯦ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯃꯧꯒ ꯍꯦꯛ ꯈꯠꯅꯕꯗ ꯅꯆꯥꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪ ꯅꯪꯁꯨ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯛꯎ ꯍꯥꯏꯕꯗ ꯑꯩꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯃꯧꯗ ꯉꯥꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯍꯅꯨꯕ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯆꯨꯝꯕꯒꯤ ꯑꯗꯣ ꯃꯄꯥ ꯑꯩꯈꯣꯏꯅꯤꯕꯨ ꯏꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇꯪ ꯀꯧꯗꯨꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯔꯣ ꯆꯠꯀꯨꯝꯁꯤ ꯃꯧꯅ ꯅꯥꯎ ꯆꯥꯎꯅꯕꯅꯤ ꯃꯧꯄꯥ ꯁꯪꯒꯣ ꯑꯃ ꯂꯩ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯕ ꯌꯥꯔꯨꯅꯤꯒꯦ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤꯗ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯇꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯃꯁꯛꯇꯣ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯅꯪꯕꯨ ꯅꯃꯧꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅೋ ꯃꯑꯣꯡꯗꯨꯅꯅꯦ ꯍꯥꯏꯔꯤꯁꯦ ꯅꯣꯡꯃꯇ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯅ ꯀꯟꯕ ꯏꯁꯤꯡ ꯈꯨꯌꯥꯝꯇ ꯅꯪ ꯊꯛꯄ ꯐꯪꯈ꯭ꯔꯕ꯭ꯔꯣ ꯃꯃꯥ ꯃꯄꯥꯗꯤ ꯐꯅ ꯐꯒꯨꯝ ꯇꯧ ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯋꯥꯔꯛꯄꯗ ꯆꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯨꯔꯒ ꯂꯥꯛꯄ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯈꯤꯕꯁꯤꯕꯨ ꯅꯣꯡꯃꯇ ꯂꯥꯛꯎꯗꯅ ꯏꯃꯥ ꯄꯥꯕ ꯀꯔꯝꯅ ꯂꯩꯔꯤ ꯍꯪꯉꯣꯕ ꯊꯃꯣꯏꯁꯤ ꯄꯦꯟꯒꯦ ꯐꯔꯦꯁꯦ ꯅꯃꯧ ꯅꯨꯄꯤꯅ ꯎꯇꯤ ꯊꯣꯡꯅꯤ ꯄꯥꯡꯈꯣꯛ ꯂꯥꯛꯀꯤꯇ ꯍꯦꯛꯄꯤꯔꯛꯎ ꯍꯥꯏꯌꯨꯕꯅꯤ ꯅꯪ ꯑꯃꯨꯛꯇ ꯍꯦꯛꯂꯒꯅꯦ ꯄꯤꯕꯤꯔꯨꯁꯨ ꯆꯠꯂꯣ ꯍꯣꯏ ꯃꯧ ꯑꯃꯒꯤ ꯃꯨꯛꯆꯦꯟ ꯑꯃꯒꯤ ꯃꯨꯛꯆꯦꯟ ꯅꯨꯡꯉꯥꯏꯗ ꯄꯨꯟꯁꯤꯁꯦ ꯊꯨꯟꯁꯤ ꯉꯥꯛꯇ ꯂꯩꯇꯥꯅ ꯐꯝꯕ ꯐꯥꯎ ꯁꯪꯗꯦꯗꯨꯅꯤ ꯃꯤꯁꯨ ꯂꯣꯏꯅ ꯇꯧꯅꯕ ꯖꯥꯠꯂ ꯈꯪꯗ꯭ꯔꯦ ꯆꯠꯅꯕꯤꯅꯦ ꯆꯠꯅꯕꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯕ ꯆꯠꯅꯕꯤꯅꯦ ꯂꯩꯃ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯂꯤ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤꯔꯣ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯆꯥꯕꯒ ꯇꯨꯝꯕꯒ ꯆꯠꯄꯒ ꯅꯋꯥꯅ ꯊꯕꯛ ꯆꯠꯂꯤꯁꯦ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯅꯤꯁꯨ ꯈꯪꯗꯦ ꯏꯃꯥ ꯃꯁꯥꯅ ꯑꯗꯨꯝ ꯊꯣꯡꯂꯒ ꯆꯥꯖꯕꯅꯤ ꯏꯃꯥꯅ ꯍꯩꯄꯥ ꯁꯥꯗꯅ ꯊꯣꯡꯍꯟꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯆꯥꯗꯅ ꯆꯠꯄ ꯇꯥꯕ ꯀꯌꯥ ꯅꯪꯅ ꯌꯦꯡꯉꯨ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅ ꯆꯅꯗꯗꯅ ꯂꯩꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯂꯩꯕ ꯌꯥꯗꯗꯅ ꯑꯣꯏꯔꯝꯒꯅꯤꯕ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯏꯃꯥꯅ ꯈꯪꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯌꯨ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ
ꯅꯌꯨꯝ ꯄꯥꯜꯂꯕ ꯃꯧ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯟꯕ ꯀꯅꯥꯅ ꯍꯧꯅꯒꯦ ꯍꯥ ꯃꯤꯅ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ ꯍꯥꯏꯔꯝꯃꯣꯏꯗ꯭ꯔꯣ ꯀꯩꯒꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯕꯨ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯆꯠꯄ꯭ꯔꯣ ꯅꯌꯥ ꯅꯨꯄꯥꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯟꯅꯤ ꯏꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯅꯤ ꯍꯥꯏꯗꯅ ꯂꯧꯕꯤꯔꯤꯕꯅꯤ ꯑꯗꯨꯗꯤꯅꯦ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯋꯥꯍꯩ ꯈꯪꯉꯤꯗꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯇꯕꯁꯦ ꯃꯤ ꯀꯅꯥꯅꯁꯨ ꯎꯁꯤꯠꯇꯕꯅꯤ ꯏꯃꯥ ꯅꯪꯁꯤ ꯉꯥꯡꯈ꯭ꯔꯦ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯗꯤ ꯅꯪꯅ ꯂꯩꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯤꯅ ꯑꯗꯨꯝ ꯉꯥꯡꯅꯤ ꯏꯃꯥ ꯅꯪꯒꯤ ꯈꯨꯉꯥꯡꯗꯣ ꯃꯧꯒ ꯂꯥꯛꯑꯗꯤ ꯇꯤꯟꯅꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯣꯏ ꯅꯪꯒꯨꯝꯕ ꯅꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤꯅꯦ ꯆꯠꯂꯣ ꯉꯥꯡꯗꯨꯅ ꯂꯩꯒꯅꯨ ꯆꯥꯛ ꯊꯣꯡꯉꯁꯨ ꯆꯠꯂꯣ ꯉꯝꯃꯔꯣꯏ ꯑꯩ ꯆꯥꯛꯀ ꯊꯣꯡꯕ ꯏꯃꯥ ꯊꯣꯡꯉꯁꯨ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯅꯥ ꯃꯁꯤꯡ ꯅꯪ ꯊꯥꯔꯨꯔꯗꯅ ꯑꯗꯨꯗꯤ ꯍꯥ ꯉꯁꯥꯏꯅ ꯀꯣ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯊꯣꯡꯖꯔꯝꯃꯗꯕꯁꯦ ꯏꯃꯥ ꯅꯪꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯁꯧꯒ꯭ꯔꯤ ꯍꯦꯛꯂꯒ ꯊꯅꯝꯕꯅꯤ ꯀꯣ ꯑꯗꯨꯃ ꯊꯣꯡꯉꯨ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯨꯃ ꯀꯥꯡꯉꯧ ꯉꯧꯔꯝꯃꯨ ꯊꯨꯔꯣꯀꯣ ꯑꯩ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯗꯧꯔꯤꯕꯅꯤ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤ ꯊꯕꯥꯇꯣꯟꯗꯨ ꯃꯃꯥꯅ ꯐꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯔꯝꯗꯦ ꯂꯩ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯃꯨꯡꯗꯒꯤ ꯊꯕꯥꯇꯣꯟ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯏ ꯍꯣ ꯅꯨꯄꯥ ꯇꯥꯗ꯭ꯔꯣ ꯑꯣ ꯅꯨꯄꯥ ꯁꯤꯔꯕ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯀꯧꯏꯁꯦ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯗꯦꯕ ꯏꯃꯥ ꯑꯩꯕꯨ ꯊꯕꯥꯇꯣꯟꯅ ꯀꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯩ ꯃꯥꯅ ꯀꯧꯕꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯍꯥ ꯅꯪꯅ ꯇꯧꯔꯤꯗꯣ ꯊꯕꯛ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯕ ꯀꯔꯤ ꯀꯥꯏꯒꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯣ ꯅꯨꯄꯥ ꯇꯥꯗ꯭ꯔꯣ ꯅꯪ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯝꯇ ꯍꯪꯕꯤꯔꯨꯒꯦ ꯃꯁꯦ ꯊꯕꯛ ꯁꯨꯗꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯤꯕ ꯅꯪꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯔꯒꯅꯦ ꯊꯣꯛꯂꯛꯂꯒ ꯍꯥꯏꯖꯁꯅꯤ ꯃꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯆꯪꯉꯨꯒꯗ꯭ꯔꯣ ꯍꯥ ꯏꯃꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯎꯔꯒ ꯉꯥꯡꯉꯗꯤ ꯑꯩꯉꯣꯟꯗꯅꯤ ꯉꯥꯡꯗꯣꯏꯁꯦ ꯆꯥꯛꯀ ꯄꯤꯖꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯣꯏꯅꯤ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥ ꯅꯪꯉꯣꯟꯗꯒꯤ ꯉꯝꯂꯕ꯭ꯔോ ꯍꯥ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤꯅꯦ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯉꯨ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯆꯠꯂꯒ ꯂꯩꯒꯅꯨꯀꯣ ꯑꯁꯤ ꯅꯨꯄꯥꯁꯤ ꯈꯪꯅꯤꯗꯅ ꯍꯦ ꯅꯨꯄꯥ ꯅꯪ ꯉꯁꯥꯏꯗꯤ ꯑꯩꯅ ꯀꯧꯏꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯇꯧꯅꯤꯅ ꯇꯥꯅꯤꯡꯗꯦ ꯉꯝꯅꯕ ꯉꯥꯡꯅꯧ ꯀꯔꯤ ꯊꯣꯛꯑꯦꯅ ꯎꯍꯩꯗꯕ ꯇꯥꯍꯩꯗꯕ ꯉꯥꯛꯇꯅꯤ ꯏꯃꯤꯠꯁꯤꯗ ꯎꯍꯜꯂꯤꯕ ꯇꯥꯍꯜꯂꯤꯕꯁꯦ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯧꯏꯗꯣ ꯅꯪ ꯇꯥꯁꯤꯟꯅꯔꯣꯏꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤ ꯅꯠꯇ꯭ꯔꯕ ꯏꯃꯥꯅ ꯁꯤ ꯇꯧꯔꯤꯁꯤ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯀꯧꯅꯤꯡ ꯀꯧꯁꯅꯣꯅ ꯍꯥꯏꯕꯗꯨꯗ ꯀꯔꯤ ꯅꯪ ꯑꯩꯒ ꯏꯃꯥꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯏ ꯍꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯕ ꯈꯛ ꯌꯥꯎ ꯃꯤꯅ ꯍꯥꯏꯕ ꯌꯥꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯆꯤꯟꯗꯨ ꯊꯤꯅꯨꯗ ꯅꯪꯅ ꯅꯣꯏꯗ ꯂꯩꯔꯗꯤ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤ ꯃꯣꯏꯅ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯒꯦ ꯇꯧꯕꯗ ꯆꯦꯟꯁꯤꯜꯂꯒ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤꯅ ꯍꯥꯏꯈꯤꯗꯕ꯭ꯔꯣ ꯅꯪ ꯈꯨꯝꯕ ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯟꯗꯛꯁꯦ ꯅꯪ ꯄꯨꯔꯥ ꯃꯧꯒꯝ ꯇꯧꯔꯕꯅꯤ ꯑꯗꯨ ꯀꯩꯒꯤ ꯅꯪꯅ ꯑꯩ ꯀꯧꯔꯤꯗꯣ ꯐꯤ ꯇꯤꯡꯂꯝꯕꯅꯦ ꯑꯝꯇ ꯅꯣꯏꯊꯣꯛꯑꯝꯃꯣ ꯏꯃꯥꯗꯒ ꯑꯃꯨꯛ ꯍꯥꯏꯔꯨꯅꯨꯀꯣ ꯑꯩ ꯑꯁꯤꯐꯥꯎꯗ ꯆꯠꯂꯨꯒꯦ ꯎꯈ꯭ꯔꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯅꯣꯏꯗ ꯂꯩꯕꯁꯦ ꯑꯩ ꯇꯧꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯦꯕ ꯏꯅꯦꯝꯕꯣꯛꯅ ꯃꯔꯣꯜ ꯑꯃ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯁꯤꯁꯨ ꯆꯥꯎꯗ ꯆꯥꯎꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯎꯔꯕꯅꯤ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯌꯨꯝꯗ ꯆꯠꯂꯒ ꯅꯃꯥꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯍꯜꯂꯨꯔꯒꯦ ꯍꯥꯏꯔꯣ ꯏꯃꯥꯅ ꯊꯤꯅ ꯉꯥꯡꯉꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯨꯝꯃꯒ ꯈꯠꯅꯩꯗꯨꯗꯤ ꯅꯣꯏꯗꯗꯤ ꯈꯠꯅꯕꯁꯨ ꯌꯥꯗꯦ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯂꯥꯛꯑꯒ ꯂꯩꯔꯒ ꯅꯪ ꯑꯩꯈꯣꯏ ꯏꯃꯥꯒ ꯈꯠꯅꯒꯦ ꯍꯥꯏꯔో ꯍꯥꯏꯕꯨꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯈꯣꯏ ꯅꯧꯄꯥ ꯅꯨꯄꯥ ꯌꯥꯏꯃꯁꯤꯁꯨꯅꯦ ꯑꯩ ꯍꯦꯛ ꯎꯕꯗ ꯃꯃꯤꯠꯁꯦ ꯈꯥꯅ ꯈꯥꯅ ꯌꯦꯡꯉꯤꯕ ꯅꯨꯡꯁꯤꯕꯩꯔ ꯈꯪꯗꯦ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏꯅ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯅꯪꯅ ꯆꯦꯟꯁꯤꯟ ꯃꯇꯦꯡ ꯄꯥꯡꯉꯤꯗꯅ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯤꯕ ꯊꯕꯥꯇꯣꯟꯗꯨ ꯃꯥꯒ ꯃꯃꯥꯟꯅꯕꯤ ꯂꯩꯀꯥꯏꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯅꯥꯅꯣꯝꯇ ꯂꯥꯛꯑꯗꯤ ꯐꯈ꯭ꯔꯅꯤꯗ ꯃꯤ ꯋꯥ ꯈꯔ ꯉꯥꯡꯅꯗ꯭ꯔꯗꯤ ꯆꯥꯁꯤꯡꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯇꯨꯡꯒꯗꯕ ꯃꯥꯟꯗꯦꯕ ꯊꯕꯥꯇꯣꯟꯅ ꯀꯣꯝꯕꯤꯔꯩ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤꯗꯨꯅ ꯊꯕꯥꯇꯣꯟ ꯅꯪ ꯂꯥꯛꯄ ꯐꯔꯦꯗ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯀꯅꯥꯅꯣꯝꯇ ꯂꯥꯛꯑꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤꯅꯤ ꯅꯪꯅ ꯃꯤ ꯑꯃ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯁꯤꯕꯨ ꯑꯅꯧꯕ ꯃꯤꯋꯥꯒ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯂꯩꯌꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯂꯩꯀꯥꯏꯁꯤꯗ ꯄꯣꯛꯂꯛꯄꯗꯒꯤ ꯂꯩꯔꯕꯅꯤꯅ ꯃꯤꯋꯥꯁꯦ ꯂꯣꯏꯅ ꯂꯩꯔꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯀꯅꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯕ ꯇꯝꯃꯣꯁꯦ ꯑꯣ ꯊꯪꯅꯕꯒꯤ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯉꯔꯥꯡ ꯆꯦꯜꯂꯒ ꯑꯍꯤꯡꯗ ꯊꯤꯜꯂꯛꯑꯦ ꯍꯩꯃꯥ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯄꯥꯎꯒ ꯑꯝꯇ ꯇꯥꯗꯦꯅ ꯃꯃꯥꯁꯤꯁꯨ ꯊꯥꯏꯅ ꯇꯧꯕ ꯌꯥꯝ ꯉꯝꯕꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯃꯆꯥꯁꯦ ꯑꯇꯣꯞꯄꯗ ꯄꯤꯅꯕ ꯁꯤꯜꯂꯤ ꯑꯣꯏꯔꯝꯅꯤ ꯃꯁꯥꯅ ꯌꯥꯔꯒ ꯆꯦꯜꯂꯤꯕ ꯅꯨꯄꯥꯕꯨ ꯃꯣꯏꯅ ꯄꯥꯝꯗꯦꯅ ꯐꯥꯗꯣꯛꯅꯕ ꯉꯝꯃꯤꯅꯦ ꯑꯣ ꯃꯣꯏ ꯃꯃꯥꯁꯤꯅ ꯄꯥꯝꯕ ꯄꯨꯀꯪꯕ ꯍꯅꯨꯕ ꯑꯃ ꯂꯩꯕꯅꯦ
ꯑꯗꯨꯗ ꯄꯤꯗꯧꯒꯤ ꯇꯥ ꯇꯧꯔꯤꯅꯤ ꯃꯥꯁꯨ ꯇꯥ ꯆꯥꯎꯗ ꯂꯩꯔꯛꯏꯁꯦ ꯅꯝꯗꯅ ꯂꯩꯔꯛꯏꯅꯤ ꯀꯩꯅꯣ ꯅꯨꯄꯥꯁꯤꯅꯒ ꯄꯥꯝꯅꯒ ꯂꯧꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯗꯨꯕꯨꯗꯤ ꯃꯥꯏ ꯃꯁꯛꯁꯤꯗ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯐꯥꯎ ꯂꯩꯈꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤꯕ ꯏꯅꯦꯝꯄꯣꯛ ꯍꯥꯏꯔ ꯏꯇꯩ ꯍꯣꯏꯒ ꯂꯩꯈ꯭ꯔꯦ ꯋꯥꯏ ꯁꯪꯕꯅ ꯌꯥꯏꯌꯦ ꯑꯩꯁꯨ ꯏꯄꯥꯝꯗ ꯂꯩꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯑꯁ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏꯅꯩꯅ ꯑꯣꯏꯔꯝꯃꯤꯁꯦ ꯑꯣ ꯑꯩꯁꯨꯅꯦ ꯍꯅꯨꯕꯤꯁꯤ ꯀꯣꯜꯂꯤꯉꯩꯗ ꯃꯤꯅꯥꯏꯒ ꯆꯞ ꯃꯥꯟꯅꯅꯅꯦ ꯂꯩꯔꯝꯃꯤꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯁꯪꯃꯟꯗꯅ ꯏꯁꯥ ꯄꯥꯜꯂꯒ ꯄꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯨꯅꯤ ꯑꯩꯅꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯑꯣꯠꯂꯤ ꯑꯗꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯇꯣꯉꯥꯟꯅꯅꯦ ꯍꯣꯡꯗꯣꯔꯛꯏꯅꯤ ꯕꯦꯝ ꯑꯩꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕꯅꯤ ꯑꯗꯨꯗꯅꯦ ꯃꯧ ꯑꯇꯣꯞꯄ ꯑꯝꯇꯁꯨ ꯂꯩꯇꯦꯗꯣ ꯌꯨꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯥꯟꯅꯔꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯀꯔꯤꯝꯇ ꯀꯥꯟꯅꯗꯗꯅ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯒ ꯂꯩꯔꯤꯁꯤꯅꯤ ꯑꯗꯣ ꯅꯪꯕు ꯅꯄꯥꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣ ꯅꯧꯄꯥꯁꯤꯡꯒꯤ ꯅꯨꯄꯤꯒ ꯊꯤꯔꯛꯑꯗꯤ ꯂꯩꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯃꯣꯏꯁꯨ ꯑꯩꯗꯧꯅ ꯃꯋꯥ ꯃꯋꯥꯁꯤꯡꯗꯨ ꯄꯨꯔꯒ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯁꯅꯤ ꯑꯗꯨꯅꯦ ꯐꯔꯦ ꯅꯣꯏ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯗꯥꯏꯅꯦ ꯑꯗꯣ ꯁꯤꯡꯕꯗꯤ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯣ ꯀꯩ ꯋꯥꯇꯥꯅꯣꯗ ꯀꯩꯒꯤ ꯁꯤꯡꯕ ꯋꯥꯠꯇꯣꯏꯅꯣ ꯑꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯁꯦ ꯂꯨꯅ ꯇꯧꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯥꯅ ꯌꯥꯕ ꯑꯗꯨꯅ ꯃꯤꯌꯥꯝꯁꯤꯅ ꯀꯜꯂꯛꯇꯅ ꯄꯪꯉꯥꯡꯗ ꯉꯥꯡꯅꯔꯤꯕ ꯑꯗꯨꯕꯨꯗꯤꯅꯦ ꯅꯨꯄꯥ ꯐꯕꯗ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯃꯤꯁꯧ ꯌꯥꯝ ꯆꯪꯕꯅꯤꯀꯣ ꯆꯪꯉꯤ ꯏꯕꯦꯝꯃ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯊꯕꯛꯀꯁꯦ ꯃꯅꯥ ꯑꯝꯇ ꯁꯨꯍꯟꯗꯅ ꯆꯥꯛꯐꯥꯎ ꯊꯣꯡꯗꯅ ꯂꯩꯔꯦꯗꯣ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯋꯥꯁꯤꯡꯗꯨꯅ ꯐꯨꯗꯅ ꯊꯝꯂꯕꯅꯤꯅ ꯀꯃꯥꯏꯅ ꯀꯜꯂꯛꯑꯣꯏꯗꯣꯏꯅꯣ ꯌꯥꯆꯪꯂꯛꯄꯗꯅꯤ ꯃꯥꯏꯁꯣꯟ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯕꯛ ꯃꯌꯥꯝꯗꯨ ꯅꯪꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨ ꯂꯣꯏꯔꯒ ꯁꯨꯃꯥꯡꯗꯣ ꯑꯃꯨꯛ ꯋꯥꯏ ꯇꯩꯔꯝꯃꯤ ꯂꯩꯃ ꯃꯌꯥ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯌꯥꯝꯅ ꯅꯥꯔꯝꯃꯤ ꯏꯃꯥ ꯁꯤꯡꯗꯨ ꯊꯝꯃꯨ ꯑꯩ ꯁꯤ ꯂꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥꯅ ꯑꯃꯨꯛ ꯋꯥꯅꯕ ꯊꯕꯛꯇ ꯄꯪꯇꯧꯗ ꯇꯧ ꯃꯥꯏꯁꯣꯟꯗꯨ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯊꯥꯏꯅ ꯌꯨꯝꯗꯗꯤ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯁꯤꯃ ꯇꯧ ꯍꯥꯏꯕꯗ ꯉꯝꯃꯣꯏꯅ ꯁꯥꯎꯔꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯌꯥꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯩ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯔꯦ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯁꯦ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯗꯨꯅ ꯀꯗꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗꯅꯣꯃ ꯆꯠꯅꯤꯗꯤ ꯍꯥꯏꯔꯝꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯅꯤꯗ ꯏꯃꯥ ꯃꯁꯦ ꯅꯈꯣꯏꯗ ꯂꯩꯔꯤꯉꯩꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯄ꯭ꯔꯣ ꯆꯠꯄꯁꯨ ꯌꯥꯎꯏ ꯆꯠꯇ꯭ꯔꯒꯅ ꯀꯣꯛ ꯆꯤꯛꯑꯦꯅ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯥꯏꯁꯣꯟ ꯅꯪ ꯁꯤ ꯅꯨꯄꯥꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯅꯪ ꯈꯔ ꯁꯦꯝꯗꯣꯛꯎꯅꯦ ꯏꯃꯥ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯥꯅ ꯆꯠꯅꯤꯡꯕ ꯑꯗꯨꯝ ꯆꯠꯆꯔꯁꯅꯨꯗ ꯃꯗꯨꯅꯗꯤ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯒꯗꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯂꯛꯇ꯭ꯔꯕ ꯏꯃꯨꯡ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯂꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩꯏꯜꯂꯤꯅꯤꯗꯣ ꯍꯥꯏꯗꯅ इल्लिदो मीने कैसु उसित्लोइनि बुक इमा अैगी नुपी नुंसीबगी माना तरुइखै याबगी माना हाइखै याबसिबु कयम काइगे हाइमा सिसु पुरा मोंग अमनिने हाइ मतै मनाउ हाइबसे लोइना नुंसीनरिबा ngaktaniने अदुबु नुपा अमगी सजत नुपी अमगी सजत की वांगमददी कनानासु चटनदिये नोइगुम्बा खरना चटनरसु मीना नुक्नै उसित्तेने बुक इमा अदुदी अै कैदौ हाइ नुपी वारा उको नुपी नंगमहनगनु नंगी नुपी असे इसानी अदुबु इसा ओइरबसु अै सुक्या यानिंगदे हौजिक्ति अै फुजैदुनु वारकपगी मतमसु नत्ते नंगी ओइरबनी नंगना ngamnaba warakadabani अस खंद्रेदैसु नंगबु नमानपादु नुंसिद्रो मखोइना वाना योगलक्लिबदुबु नुपीगी मतुंग इल्लगा नमानपा हुंदोक्लमलगा चटनब्रो तंगाई फदबनीसु नत्ते नुपीसिना सुनिंगददना नंगबु चेलगा चटपदा नंगना यारिबनी इमा कइनो नंगना अैगी नुपादमु इंसिलिबदुना करीबु इंसिलुनी नंगसि फु हारिबनी नरम चतो वरओना nganglमलिबा को अैगी रम चटना कैदौरदना कैतौदनी नंग ngasai nungan kai chatlui ha madu nupi amagi sajatlo adudinya kumbirei matomta leibaduda leiminasena leiminaruba karigi matomta leiba ha manembok ngau sangu ma leibaduna kariya ha noi masel nanem na kuti na bayadabi noi gei punsilaga miwa imung thugai na bu wari sauri banatro ima ai panaraga domek leiro nangna warak pangam tabi macha nang panari base nawong dunane nawa sini imungi thabak sualaga nang sa sadra chatlaga leirene nupa laidu thando aduga sak thongnaba tawro ai chak yam lami hai mai kaya nanone se aina ngang lika se
ꯅꯪꯉꯣꯟꯗ ꯅꯠꯇꯕꯗꯧꯅ ꯃꯥꯅ ꯅꯪ ꯃꯐꯝ ꯑꯃꯠꯇꯗ ꯆꯟꯅꯔꯣꯏꯅꯦꯍꯦ ꯅꯪ ꯆꯟꯅꯔꯣꯏ ꯏꯃꯥ ꯉꯥꯡꯕꯤꯔꯨꯔꯅꯨ ꯃꯥ ꯉꯁꯥꯏꯗꯩ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯆꯠꯂꯍꯦ ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏ ꯁꯤꯕꯁꯤꯗꯤ ꯃꯃꯤꯠ ꯇꯥꯡꯕ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯅꯨꯄꯥ ꯐꯥꯎ ꯅꯁꯥꯒꯤ ꯅꯨꯄꯤ ꯋꯥꯔꯛꯀꯅꯤ ꯈꯪꯉꯤ ꯑꯗꯨꯒ ꯅꯪꯅ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯁꯤ ꯍꯅꯨꯕꯤꯁꯤꯁꯨ ꯁꯞꯇ꯭ꯔꯒꯗꯤ ꯃꯆꯥꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗ ꯄꯪꯉꯥꯡꯗ ꯉꯥꯡꯉꯗꯅ ꯂꯩꯃꯒꯤ ꯃꯕꯨꯡ ꯀꯨꯟꯖꯣꯗꯨ ꯃꯆꯜꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯂꯩꯃ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩ ꯂꯥꯛꯏꯌꯦ ꯍꯩꯃ ꯇꯥꯖꯧꯋꯥ ꯀꯥꯏ ꯆꯠꯄꯤꯔꯣꯏꯅꯣ ꯇꯧꯔꯤꯁꯤꯗꯤ ꯁꯦ ꯁꯤꯗ ꯉꯥꯛꯇ ꯐꯝꯈꯣꯁꯦ ꯀꯩꯊꯦꯜꯗ ꯁꯦꯜ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯗ ꯅꯪꯒꯤꯗ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯆꯪꯂꯛꯂꯝꯂꯤꯕꯅꯤ ꯏꯁꯦꯟꯗꯤ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯦ ꯃꯥꯗꯤ ꯂꯕꯨꯛꯇ ꯀꯨꯝꯈꯤ ꯇꯥꯆꯧ ꯀꯥꯎꯍꯜꯂꯨ ꯆꯣꯔꯥ ꯌꯥꯔꯦ ꯊꯕꯛ ꯆꯠꯈ꯭ꯔꯕꯗꯤ ꯆꯠꯆꯈ꯭ꯔꯁꯠ ꯑꯉꯥꯡꯁꯤꯡꯅ ꯀꯝꯗꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕ꯭ꯔꯣ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥꯒꯗꯤ ꯑꯃꯠꯇꯕꯨ ꯍꯥꯏꯅꯗ꯭ꯔꯤꯗ ꯅꯨꯄꯤꯗꯨꯗꯤꯅꯦ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯩꯔꯤ ꯀꯧꯊꯣꯔꯛꯎꯅꯦ ꯁꯛꯁꯨ ꯈꯪꯅꯅꯕ ꯏꯌꯥꯗꯨꯁꯨ ꯊꯕꯥꯇꯣꯟ ꯃꯥꯏꯁꯣꯟ ꯅꯈꯣꯏꯅꯤ ꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪ ꯃꯥꯝꯍꯟ ꯂꯥꯛꯏꯌꯦ ꯍꯣꯏ ꯇꯥꯔꯦ ꯏꯃꯥ ꯃꯥꯝꯍꯟ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯊꯕꯛ ꯑꯃ ꯂꯥꯛꯄꯗꯒꯤ ꯅꯈꯣꯏꯁꯨ ꯅꯤꯡꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ ꯅꯨꯄꯥ ꯈꯣꯏꯔꯝꯃꯣ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯝꯍꯟꯗ ꯈꯨꯔꯨꯝꯃꯣ ꯍꯥꯏꯕꯅꯤ ꯇꯣꯛꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯅꯤꯡꯗꯕꯅ ꯃꯥꯝꯍꯟ ꯅꯃꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯅꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯥꯝꯍꯟ ꯃꯥꯒ ꯏꯃꯥꯒ ꯅꯣꯡꯃꯗ 30-ꯔꯛꯀꯨꯝꯕꯗꯤ ꯈꯠꯅꯕ ꯑꯗꯨꯗ ꯃꯥꯅ ꯌꯥꯔꯦ ꯇꯣꯛꯑꯦꯍꯦ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯆꯥꯛ ꯊꯣꯡꯐꯝ ꯊꯣꯛꯄꯗꯣ ꯊꯣꯡꯉꯨꯔꯣ ꯆꯣ ꯃꯥꯝꯍꯟꯒꯤꯁꯨ ꯍꯥꯞꯄꯨ ꯆꯥꯛꯇꯣ ꯃꯥꯝꯍꯟ ꯃꯈꯣꯏ ꯃꯃꯥꯗꯣ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯗꯗꯅ ꯁꯤꯗ ꯂꯩꯕ ꯂꯥꯛꯏ ꯉꯥꯏꯈꯣ ꯆꯪꯈꯤꯕ ꯍꯩ ꯊꯕꯥꯇꯣꯟ ꯆꯥꯛꯇꯣ ꯅꯪ ꯂꯣꯏꯁꯤꯜꯂꯨꯁꯨ ꯆꯠꯂꯣ ꯅꯨꯄꯥ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯕ ꯈꯩꯗꯣꯛꯀꯦ ꯂꯩꯃ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ ꯈꯪꯗ꯭ꯔꯦ ꯇꯥꯆꯧ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯅꯣ ꯈꯪꯗ꯭ꯔꯦ ꯎꯍꯩꯗꯕ ꯉꯥꯛꯇ ꯃꯤꯠꯁꯤꯗ ꯎꯔꯒ ꯂꯩ ꯏꯃꯥꯛ ꯅꯨꯄꯥ ꯅꯪ ꯁꯤ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯗ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯎꯁꯤꯠꯂꯣꯏꯅꯦ ꯅꯪꯕꯨ ꯎꯁꯤꯠꯇꯕ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯅꯪꯅ ꯉꯥꯛꯂꯤꯕ ꯏꯃꯨꯡ ꯄꯨꯝꯕꯗ ꯎꯁꯤꯠꯇꯕꯅꯤꯀꯣ ꯇꯥꯛꯄ ꯌꯥꯕ ꯇꯥꯛꯂꯕꯅꯤ ꯇꯥꯆꯧ ꯃꯇꯨ ꯁꯤꯗ ꯐꯨ ꯍꯥꯏꯅꯁꯨ ꯑꯩ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯆꯥ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯆꯤꯡꯅꯕꯕꯨ ꯄꯣꯛꯂꯕꯅꯤ ꯃꯥꯏ ꯅꯨꯄꯥꯁꯤ ꯁꯦꯝꯖꯤꯟꯕꯤꯔꯕ ꯖꯥꯠꯂ ꯍꯥꯏꯗꯅ ꯍꯧꯖꯤꯛꯃꯛꯇꯗ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯅꯪꯕꯨ ꯀꯅꯥꯅ ꯎꯁꯤꯠꯀꯅꯤ ꯑꯩꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯗ ꯃꯥꯌꯣꯟꯁꯤꯟꯕꯕꯨ ꯇꯜꯂꯤꯗ ꯂꯩꯊꯣꯛꯂꯒ ꯉꯥꯡꯒꯦ ꯅꯨꯄꯤꯁꯦ ꯅꯪꯒꯤ ꯃꯈꯥꯗ ꯊꯝꯃꯣ ꯍꯥꯏꯗꯅ ꯑꯣꯠꯅꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯍꯣꯏ ꯃꯥꯝꯍꯟ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕꯁꯦ ꯎꯍꯟꯒꯅꯨ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯕꯁꯦ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛꯅꯦꯗꯅ ꯀꯥꯎꯗꯕ ꯐꯩꯌꯦꯕꯣ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯊꯣꯛ ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯃꯤꯀꯣ ꯃꯥꯏꯁꯣꯟ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯥꯝꯍꯟꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯂꯩꯃ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯆꯒꯨꯝ ꯑꯗꯨ ꯈꯨꯟꯖꯤꯟꯕ ꯍꯧꯏ ꯏꯃꯥ ꯆꯥꯛ ꯇꯣꯛꯂꯕꯗꯤ ꯅꯈꯨꯠꯇꯣ ꯍꯥꯝꯕꯤꯔꯨꯔꯣ ꯑꯩ ꯈꯨꯟꯖꯤꯜꯂꯒꯦ ꯀꯔꯤꯅꯣꯅꯦ ꯃꯥꯏꯁꯣꯟ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯅꯪꯒꯤ ꯊꯕꯛꯂꯣ ꯅꯣꯡ ꯐꯥꯗꯣꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯇꯧꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯇꯧꯁꯜꯂꯛꯀꯅꯨꯗ ꯕꯥꯖꯤ ꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗ ꯃꯥ ꯋꯥꯗꯅꯕ ꯑꯩꯅ ꯑꯗꯨꯝ ꯐꯠ ꯂꯣꯏꯊꯣꯛꯄꯤꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯌꯥꯏꯃꯅ ꯇꯥꯅꯤꯡꯗꯦꯗ ꯏꯕꯥꯏ ꯌꯨꯝꯗꯗꯤ ꯃꯥꯃꯒ ꯏꯅꯦꯒꯒꯤ ꯃꯇꯦꯡꯁꯤ ꯀꯦꯝꯇ ꯅꯣꯡꯃꯇ ꯄꯥꯡꯉꯝꯃꯨ ꯑꯗꯨꯒ ꯁꯤꯗ ꯏꯆꯦꯒꯤ ꯌꯥꯅꯕ ꯆꯠꯄ ꯍꯣꯠꯅꯕꯗ ꯁꯛꯂꯣꯟ ꯄꯨꯔꯦꯅꯦ ꯊꯕꯥꯇꯣꯟ ꯉꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯏꯕꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯔꯝꯕ ꯏꯃꯨꯡꯗ ꯆꯠꯅꯒꯦ ꯏꯕꯥꯏ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄా ꯊꯣꯛꯅ ꯍꯤꯡꯕ ꯇꯝꯃꯨ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯩꯔꯦꯅꯦ ꯅꯪ ꯃꯉꯥꯏꯔꯦꯕ ꯆꯠꯅꯕꯤ ꯈꯪꯂꯤꯕꯁꯦ ꯅꯊꯛꯀꯤ ꯑꯍꯜꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯨꯗꯤ ꯀꯅꯥꯅ ꯆꯠꯅꯒꯦ ꯑꯩꯅ ꯏꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯉꯥꯡꯂꯤꯕꯁꯦ ꯉꯥꯡꯕ ꯌꯥꯕ ꯃꯤꯗ ꯑꯣꯏꯕꯒꯤꯅꯤ ꯃꯁꯤ ꯊꯣꯛꯅꯕ ꯏꯆꯦꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯍꯩꯌꯥ ꯏꯃꯥ ꯌꯥꯔꯦ ꯆꯠꯂꯣ ꯉꯥꯡꯉꯨꯔꯅꯨ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯏꯃꯥ ꯏꯀꯥꯏꯀꯣ ꯏꯃꯥ ꯅꯪꯁꯨꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯦ ꯌꯨꯝꯁꯤꯗ ꯃꯧ ꯑꯃ ꯂꯥꯛꯂꯒ ꯆꯠꯂꯕꯁꯨ ꯅꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯈꯔ ꯌꯥꯗꯅ ꯁꯨꯝ ꯊꯝꯃꯤꯁꯤ ꯀꯩꯒꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯋꯥꯅꯦ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯌꯨꯝꯁꯤ ꯂꯩꯕꯗ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯕꯒꯤ ꯏꯇꯤꯛ ꯂꯩꯇꯦ ꯌꯨꯝꯁꯤ ꯏꯆꯦꯒꯤꯁꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯂꯩꯁꯤꯗꯤ ꯏꯆꯦꯅ ꯏꯕꯥꯏꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅꯕ ꯌꯨꯝꯁꯤꯗ ꯂꯩꯕꯅꯤ ꯃꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯪ ꯃꯉꯥꯏꯔꯦ ꯅꯪ ꯁꯤꯜꯂꯣꯅꯦ
ꯑꯉꯥꯡ ꯅꯪ ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨꯍꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯅꯤꯌꯣꯝ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯁꯨꯅꯤ ꯁꯤꯗ ꯊꯣꯛꯇꯅꯕ ꯑꯩꯅ ꯉꯥꯡꯕ ꯍꯥꯏꯕꯗ ꯅꯪ ꯅꯣꯡꯃꯇ ꯂꯧꯕ꯭ꯔꯣ ꯑꯩꯕꯨ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯃꯥꯁꯨ ꯇꯥꯍꯟꯕ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯅꯪ ꯌꯥꯔꯦ ꯂꯣꯏꯅ ꯂꯦꯞꯄꯨ ꯃꯥꯏꯁꯣꯟ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤ ꯎꯔꯦꯗꯅ ꯃꯁꯤ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯗꯤ ꯅꯨꯄా ꯑꯣꯏꯅ ꯍꯤꯡꯕ ꯇꯝ ꯉꯝꯗ꯭ꯔꯒꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯀꯣ ꯉꯁꯤꯗꯤ ꯃꯥꯏꯁꯣꯟꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕꯗ ꯅꯨꯄꯥ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯆꯠꯈꯤꯅꯨ ꯑꯩ ꯌꯨꯝꯗ ꯆꯠꯂꯅꯤ ꯀꯩꯗꯧꯕ ꯍꯥ ꯅꯈꯣꯏ ꯅꯃꯥꯗꯨꯗ ꯄꯥꯎꯁꯤꯡꯁꯤ ꯇꯝꯃꯨꯔꯒ ꯑꯃꯨꯛ ꯃꯆꯤꯟꯗꯣ ꯄꯦꯟꯅ ꯉꯥꯡꯍꯟꯒꯦ ꯍꯥꯏ ꯈꯪꯕ꯭ꯔ ꯅꯪ ꯃꯍꯨ ꯄꯨꯕꯤ ꯁꯨꯅꯤꯡꯗꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯏꯀꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯏꯀꯥꯏꯕ ꯅꯪꯕ ꯉꯝꯅꯔꯣꯏ ꯑꯩ ꯆꯠꯂꯅꯤ ꯑꯣ ꯅꯪꯅ ꯌꯨꯝꯁꯤꯃꯛꯇꯗ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯤꯅꯦ ꯃꯐꯝꯁꯦ ꯅꯪꯒꯤ ꯅꯌꯨꯝ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯌꯨꯝꯅꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯃꯨꯛꯀꯁꯨ ꯊꯥꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ꯭ꯔꯥ ꯅꯪ ꯂꯩꯕ ꯃꯐꯝꯁꯤ ꯂꯩꯁꯦ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤꯗꯒꯤ ꯅꯪꯒꯩꯒ ꯂꯣꯏꯅꯔꯕꯅꯤ ꯑꯃꯨꯛꯀꯅ ꯑꯩꯕꯨ ꯀꯧꯕꯁꯨ ꯂꯥꯛꯀꯅꯨ ꯃꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤꯁꯤꯒꯤ ꯅꯔꯝ ꯆꯠꯁꯤꯒ ꯂꯣꯏꯅꯔꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯈꯣꯡꯗꯥꯔꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯁꯣꯟꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥꯇꯣꯟꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯊꯕꯥꯇꯣꯟ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯌꯨꯝꯅꯤ ꯁꯤ ꯅꯠꯇꯕ ꯀꯗꯥꯏ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯨ ꯑꯁ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯌꯦꯗꯥꯏ ꯑꯗꯨꯒ ꯃꯥꯅꯁꯨ ꯅꯪꯒꯤ ꯅꯑꯣꯡꯅ ꯇꯧꯗꯨꯒ ꯂꯥꯛꯀꯅꯣ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯩ ꯏꯃꯥ ꯍꯣꯏꯅ ꯇꯧꯅꯣ ꯍꯥꯏꯕꯁꯤꯡꯗꯣ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯃꯧ ꯑꯃꯒꯤ ꯁꯥꯖꯠ ꯄꯨꯝꯕ ꯆꯠꯂꯒꯦ ꯏꯃꯥ ꯌꯨꯝ ꯑꯣꯏꯔꯕꯁꯨ ꯑꯩꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯨꯔꯕꯅꯔ ꯈꯪꯗꯦ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯃꯐꯝꯁꯤ ꯂꯩꯕ ꯃꯇꯝꯗ ꯅꯣꯛꯅꯕꯤꯕ ꯈꯪꯅꯕꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯏꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯥꯏꯔꯤꯕꯗꯣ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯕꯨ ꯄꯥꯜꯂꯕꯗꯤ ꯏꯄꯨꯔꯣꯏꯕ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯑꯊꯣꯏꯕ ꯂꯟ ꯂꯩꯇꯕꯅꯤ ꯏꯃꯥ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯝ ꯂꯨꯏ ꯍꯥꯏꯕ ꯈꯪꯂꯨꯗ꯭ꯔꯤ ꯍꯧꯖꯤꯛꯇꯗ ꯏꯄꯨꯔꯣꯏꯕꯒ ꯂꯥꯞꯅꯔꯒ ꯂꯩꯔꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯅ ꯃꯐꯝꯗ ꯆꯠꯈ꯭ꯔꯤꯕ ꯂꯤꯆꯠ ꯑꯗꯨꯅ ꯃꯥꯕꯨ ꯃꯌꯥꯝꯅ ꯎꯁꯤꯠꯈꯤꯗꯕꯗꯨꯒꯤ ꯑꯩꯕꯨ ꯃꯥꯅ ꯉꯥꯛꯄꯤꯈꯤꯗ꯭ꯔꯥ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯧꯈꯤꯕꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯔꯛꯇꯨꯅ ꯁꯦꯝꯗꯣꯛꯂꯕ ꯃꯤꯑꯣꯏ ꯑꯃꯗ ꯀꯅꯥꯅ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯅ ꯑꯊꯣꯏꯕ ꯂꯟ ꯍꯥꯏꯅꯔꯤꯕꯅꯤ ꯑꯊꯣꯏꯕ ꯂꯟꯅꯤ ꯍꯥꯏꯗꯅ ꯅꯪꯁꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤꯅꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯄꯟꯊꯗꯨꯅ ꯂꯩꯔꯔꯣꯏ ꯉꯁꯤꯃꯛ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯏꯃꯥ ꯁꯣꯝꯗꯅ ꯃꯦꯝꯆꯥꯁꯨ ꯁꯨꯃꯥꯡꯗ ꯌꯦꯟꯗꯧ ꯈꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯛꯂꯤꯕꯗꯨ ꯎꯏ ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯍꯥꯏꯔꯛꯂꯝꯗꯦ ꯏꯃꯥ ꯑꯩ ꯂꯥꯛꯏ ꯃꯩꯆꯣꯜ ꯂꯥꯛꯏꯉꯩꯗ ꯅꯍꯥꯟꯅ ꯀꯣꯛ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯆꯪꯉꯨ ꯆꯪꯉꯨ ꯃꯥꯁꯨ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯏꯃꯥ ꯅꯃꯧ ꯑꯝꯇ ꯍꯥꯏꯖꯒꯦꯕ ꯈꯣꯟꯗꯥꯁꯤꯗꯤ ꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧꯗꯨꯔꯅꯦ ꯃꯥꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯗꯅ ꯍꯥ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯃꯧꯕꯣ ꯏꯃꯥ ꯅꯃꯧꯅ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯇꯧꯍꯩꯗꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯉꯥꯡꯍꯩꯗꯕ ꯀꯌꯥ ꯉꯥꯡꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯍꯣꯏꯅ ꯍꯤꯡꯗꯅ ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯍꯤꯡꯂꯨꯒꯅꯤ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯉꯥꯡꯕꯗꯤ ꯇꯨꯡꯗ ꯅꯈꯣꯏꯅ ꯍꯤꯡꯍꯧꯕꯗ ꯃꯤꯔꯛ ꯇꯤꯟꯅ ꯃꯤꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯍꯟꯅꯤꯡꯅꯕꯒꯤꯅꯤ ꯌꯦꯡꯉꯨ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯏꯄꯨꯔꯣꯏꯕꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯀꯅꯥꯅꯁꯨ ꯎꯁꯤꯠꯂꯣꯏ ꯏꯃꯥ ꯃꯥꯕꯨꯁꯨ ꯏꯃꯥꯅ ꯈꯔꯃꯨꯛꯇ ꯊꯦꯝꯖꯤꯟꯕꯤꯌꯨ ꯑꯩꯕꯨ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯕꯗꯤ ꯏꯃꯥ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯔꯔꯣꯏ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯏꯃꯧꯕꯨ ꯃꯥꯅ ꯂꯧꯁꯤꯟꯗꯕ ꯌꯥꯕ꯭ꯔꯅꯦ ꯏꯃꯧꯅ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯃꯤꯄꯥꯏꯒꯅꯨ ꯏꯃꯥ ꯇꯧꯒꯦ ꯏꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯏꯃꯥ ꯅꯍꯥꯟꯅ ꯐꯔꯝꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯄꯦꯟ ꯄꯦꯟꯗ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯨꯄꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯐꯝꯗ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯄꯥꯝꯗꯕ ꯂꯝꯆꯠ ꯑꯗꯣ ꯊꯝꯂꯝꯗꯨꯅ ꯑꯩꯅ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯊꯕꯥꯇꯣꯟ ꯅꯪ ꯅꯇꯣꯝꯇꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯌꯥꯝꯅ ꯂꯩ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯈꯛ ꯈꯜꯂꯨ ꯑꯐ ꯐꯠꯇꯕ ꯏꯃꯥ ꯏꯄꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯅꯪꯅ ꯍꯥꯏꯕꯈꯛ ꯏꯜꯂꯨ ꯑꯗꯨꯕꯨ ꯁꯃꯥꯖ ꯑꯁꯤꯗꯤ ꯅꯪ ꯑꯩꯈꯛ ꯍꯤꯡꯕ ꯌꯥꯗꯕ ꯑꯣꯏꯔꯝꯕꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯁꯦ
ꯂꯥꯜꯂꯦ ꯑꯩꯈꯣꯏꯅꯤꯃꯛ ꯁꯦꯝꯗꯣꯛꯃꯤꯟꯅꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧ ꯑꯩꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯄꯨꯡꯕ ꯂꯧꯔꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ